ꯈꯨꯔꯨꯝꯖꯔꯤ SKTV News ꯄꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯣꯂꯤꯚꯦꯇ ꯈꯤꯂꯝꯕꯝꯅ ꯇꯥꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯆꯣꯡꯂꯥꯎꯕꯤꯗ ꯉꯔꯥꯡ CRPF ꯀꯦꯝꯞꯇ ꯊꯣꯝꯖꯤꯟꯕꯗ CRPF ꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕ ꯋꯥꯍꯦꯡꯕꯝ ꯕꯣꯕꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨ ꯕ꯭ꯔꯣꯗꯕꯦꯟꯗ ꯁꯔꯚꯤꯁꯀꯤ ꯑꯣꯏꯅ ꯀꯟꯗꯤꯁꯟ ꯈꯔꯒꯤ ꯃꯈꯥꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯆꯣꯡꯂꯥꯎꯕꯤꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ CRPF ꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯊꯕꯥꯛꯇ ꯄꯥꯟꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ICUꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯀꯨꯝꯕꯤ ꯇꯦꯔꯥꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤ ꯋꯥꯍꯦꯡꯕꯝ ꯕꯣꯕꯤ ꯆꯍꯤ 19 ꯑꯄꯣꯛꯄ ꯋꯥꯍꯦꯡꯕꯝ ꯏꯕꯣꯆꯧꯕ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯍꯦꯡꯕꯝ ꯕꯣꯕꯤ ꯅꯣꯡꯃꯒꯤ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯦꯃꯥꯝ ꯑꯣꯔꯁꯤꯟꯒ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯣꯕꯤ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ICUꯗꯒꯤ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯔꯤꯝꯁꯀꯤ ꯃꯣꯔꯆꯔꯤꯗ ꯊꯝꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯕꯣꯕꯤꯒꯤ ꯃꯃꯥꯕꯣꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯕꯣꯕꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯨ ꯅꯣꯝꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯋꯥꯅ ꯄꯨꯟꯁꯤ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯌꯨꯝ ꯁꯥꯅꯅꯕ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯃꯃꯥꯕꯣꯛꯀꯤ ꯃꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯔꯥꯡ ꯆꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕꯗ CRPF ꯄꯔꯁꯅꯦꯜꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯆꯧꯕ ꯃꯤꯌꯥꯝꯅ CRPF ꯀꯦꯝꯞꯇ ꯃꯈꯣꯏ ꯂꯩꯅ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗꯒꯤ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯍꯤꯡꯒꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯨꯕꯗ CRPFꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯋꯥꯍꯦꯡꯕꯝ ꯕꯣꯕꯤ ꯆꯍꯤ 19 ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯃꯒ ꯆꯥꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯖꯕ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯆꯥ ꯑꯃꯈꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨ ꯃꯍꯥꯛꯁꯦ ꯇꯁꯦꯡꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯌꯨꯛꯇ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯏꯝꯐꯥꯜ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ SKTV ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ मिलिटेंट्सने नोंमै कापथरको मतमददि सिपाहीसिंगना अमता थिंगबा पिबीदे सेंट्रल गवर्नमेंटनसु कैसु मगोइदा लोन लेते आइन लेते अदुबु इसासिंगना पेंदबा खितंग लेबददि मकोइगिना सिपाहीना नोंमै कापीदुना इसागी अंगस्तो याम साउनो होरगा लाई मादो तारो बाउदा कनामतन लौकत्पा ngамदे मानंगन पुखलमसु माग हिंगबगे चांस वांगमनि हाय अदुबु सेंट्रल गवर्नमेंट गी मणिपुर गवर्नमेंट गी मतिक चारबा सिपाही मयाम नेना थमीबसिंगसिना अखोइ मिथैसिंगसे नोमगी अदुम लोसिलाए नोमगी लोसिलपसिदा अखोइगी इसासु यावरे कोइगुंबा मामा मचा काइनाबा मयाम असिगिदमक्ता खल्लगा चागी तुंगी पुंसिगी लाई थोकिदना अखोइगुंबा मैसा खांगबा नौग्रबा आगे नुपीना सिदा तारगा लेरिबा अंगांग अपिकबा नुपी मचा सिगा माना लेलहवदबा पुंसि मरे सिगुंबा मिका मेरा खोल मयाम से तादनुदमक्ता लेबाक मयामना सिगुंबा से मतुंगा अमुना थोकिदनबा अखोइदि लेबाक मयामना सिना चरे ना खुरुम तंपाकी डिस्ट्रिक्ट 5दा मणिपुर लेङाकना ngarang numit humni gi oina internet service thingzin kiba adu broadband service ILL amasung FTTH ki oina condition khara gi makhada hangdokna na balengakna order thokre hiramasi gi matangda manipur lengaki commissioner cum secretary home and Asok Kumar nanga si thadorakpa order amana hai district 5 gi territorial jurisdiction da internet service thingzin kiba sinamaram oiraga state asigi maru oiba office institution high court district court chartered accountant ki
farmsing, lawyers, health facilities, refueling centers, electricity, mobile recharge, LPG booking, taxation ga mari leinaba office sing amadi online de yumpham moiba miyam gi service sing da khudong chadaba fibam kaya mayok narakpa si lengak na review tawre maramaduna telecommunication service rule 2024 gi makhada ngarang lengak na order thok tuna matam kharagi oina internet service thingzin kiba adu broadband service ILL amasung FTTH ki oinadi condition kharagi makhada hangdok lagani adumakpu BPN service yauna mobile internet service mobile data service ki oinadi lengak nangarang thokiba order adu makhata na chana khigani masigi maramdi tongan tongan ba social media gi platform singda SMS na string ba kaya thana duna miyam gi ihau sagat na bagi maram oibaga loinana hingsa gi thawong kaya chatharak pa yabagi oithok pa lei hauzik maki oinadi hingsa gi thawong sing chatharak pada Madubu laksinana bagi kanglona si ashonba ama oiri nakalamromda broadband service ki khudong chaba si condition kharagi makhada pigani Madudi broadband gi connection asi registered tauraba ISP TSP khaktadagi oigedabani connection tauriba router dagi wifi natragana hotspot thadokpa yaroi numit khudingi login ID amasung password honggadabani local gi thakta social media gi website amasung VPN sing subscriber sing na block tawbaga loinana system dagi VPN gi software sing lauthokadabani haibana chingba condition kaya yauri hairibu wafam sing asi subscriber sing na ngak na chatrabadi mari leinaba logi matung ina chairak fanghangani haina order sinama khata na khanghalekli Tronglau bida pikliba machin mokpani bu bom kap sinduna tamthina hatkiba thodok yaning daba fongdoktuna Manipur gi tongan tongan ba mafam kaya da thodok aduda chenaba sing phagadabani haiba kholau kaya lakli mayai lambi paringda mayang Imphal kaithel thongkhong Lakshmi Bazar Wangoi kaithel Samurau kaithel Samurau Makhalaikai Hiangthang Mongsanggai na chingba mafam kayada lambi thingduna khongjang sangsinkhre Samurau Naurem Awon ba maira pai bigi secretary oinam chawba chanu na haikibada Manipur da santi leire haiduna Manipur da popular lengak ama semlaba matung chief minister Yumnam Khemchana state asida santi leire hairaga security mayam puraga mathauna phaba saraga jiribam da chatluraga hek halakpa matung ahing nongyaida maitai imung amada tumduna leiba mama macha kaina hanba taibang miyoi bagi Jinjak fauba chadriba angang asida bom kapsilaga tamthina hatokhiba ase Samurau Naurem amasung haurei bigi ima event singa Samurau kaithelda yaning daba fongdoktuna khongjang changsinbani haike Tronglau bida bom attack toksilakpa asi Manipur praja miyam sithawai dabani maramdi huji Manipur da santi leire haiduna akhoi gi Manipur gi popular government ama semabagi matungda huji sem khemjana Manipur santi leire hairaga security asoki mati in terms of security sijanaraga jiri da saluraga hek hala aba matung sida ngarang hing asida ikhang khangawdana migi imungda mama masa asoki mati pikliba nusiraba masa sahi ama phabo Driba, Ibanki Miron Chizak Zadriba, Angangu meaning select and a bomb Tataraga Kapaga Hatolaka Asida, Tamro Nauriam Uppenba, Amasung Horabiki Ima events in Nangasi Samro Kaitenda, Akan Mamo, the Yaning the Kongjang Sangsilagli, Tabasi. Tronglau bida kuki militant singna bom kap sinduna machin mokpa leikidaba apopi mamabuna fivam thina soghan khibagi thawong amadi khoisauna raba miyamna CRPF ke postam na changsen bada life round kaya kap thorakpadagi mioi ahum leikidabagi thodok adubu fox amadi masiga chatminari ba loop sing ipom umo MWF palem MPF WMO MKNM LEVYM YMKL Anova Semitlon MMWO MPCM KUCMA Amadi Ningol Club na nungaitaba fongdorakli hiramasigi matang da Fox ki Information and Public Relation gi Assistant Secretary na thadorakpa cherolamana hai chahi ahumrom irangi chaitheng fangduna leiraklaba matung lengak amadi CSO singna hotnabadagi mahosagi punsida tapna tamda hanjilakba hawraklaba matam asida tangdu leitaba pamdaba kuki militant singna achengba tanja yenglaga hanjin aki akhang amadi misi mina thokhalliba asi taraina lawfam thokte asigumba ngaihak leitana micham miyambo aki akhang pibada chenariba luchingba khudingmak chithadana faduna logi oiba matik chaba chairak miyam khangna pidriba fawba Manipur da santi mapung fana purakpa oithokloi
Nakalamaromda micham miyamda nongmai kapsinduna mioi ahum leikidaba amadi kaya amana sokhanbada chenariba CRPF ki personal sing logi oiba matik chaba chairak pifam thoi hiramasida state laingakna miyamgi thazaba manghandana hudakta lokhatfam thokpa khongthang lokhatkadabani haina cherolsina makhatari ngarang tronglawbigi thaudokta pikliba angang ani kuki khutlai paiba singna bom kapsilaktuna hatkiba amadi CRPF na micham singda nongmai kapadagi leikidaba amadi asok apan nanghankiba thaudokpu yaningdaba fongdoktuna kodom pokpi mamang leikai gi apun mamaira paibi amadi senior citizen club kodom pokpi na sinduna wakat khongjang changsan kre ngasigi wakat khongjang aduda micham hatpa yaningde kuki terrorist muthatlu we want justice central force ke thawong yaningde haiba kholaw kaya lauki amadi thaba plate card kaya sing sizinake kodom pokpi mera paibi gi secretary loitongbam Bizenti Malana haikibada central force ke thawong asi yamna pende makoina action amata laudana kari Action amata laudriba kari leibagino lengakna thaudogasi NIA da sinare hairaga laithokna leiba yaningde athubada micham hatpada chenariba sing lengakna faduna logi cherak pibiyo lengaga sina peace hairaga leiba action amata yaudaba pende action kharasu utpiyo haike Mama mapagi taungna thanjaba macha ani asibu amuktada hatopigiba se kuki terrorist singna tawriba thawong ase masigi thawdo asida pendabagi damakta mayanggi kholaw lawdana satpa matamda CRPF na misam ahum amasu hatopiba asida aikoina asuki matik penjadabagi damakta dharna asi phamjabani central force ki CRPF ki kem leina mataw kamna bom fit tawduna imong asida kapsinduna angang sing asibu hatu piribano asuki matikta aikoigi maitai asida olaba nailaba phawada action se amata lawdana leiri aikoigi Manipur government su central government gi yaka yengaka maitai singbo asuk wahanba ase Manipur government na masi atuba matamda aikoigi justice pubirao Kuki narco terrorist singna maitai furup ki kangkhul muthatnanaba landada furup kannanabagi changsilakpa khongjang singda miyam asok apan amadi awa ana taba yaurakpada mateng pangliba hospital amasung medical gi staff sing amadi e pawga mari leinaba miyoi singda ayet apan thokhandanaba relief committee jenims ki maikai digi appeal tawrakle hiramasigi matangda committee asina video gi khuthangda thadorakpa warol amana hai irang asida mafam kharada lambi thingjinbana maram oiraga khudakta asok apan yaurakpa khongjang loising puthok pusin tawbada chawna khudung chadaba mayoknare maramaduna asok singda hena awa chaitheng nanghandanaba ayet apan pibiganu amaromda khongjang sangsinba matamda hospital gi akoibada famliba acha thak yonba hotel sing thingzin bana maram oiraga khongjang loising asok apan yawrakpa matamda anaba amadi makhoi gi seba tawba lakpa sing khudong chadaba kaya mayoknare maram aduna hospital complex manungda leiba hotel sing hangba yahanbiu haina committee gi maikaidagi makhatana appeal tawrakli Kuki narco terrorist na mitei furuki kangkhun muthanaba sangsilakpa landa asida ifuru ireja singna kanjanabgi damakta sangsilakpa khongjangsinda mafam kharada pungthing thingmana maram oiraga skoktum lariba anaba sing pukhalakpada amadi lawba sakpada khudong chadaba mayong nariba sing asi koknaba tengbang chaliba aduga medical staff sing adu hospital staff sing e pawloriba sing asi pungthing thingba sing asidagi konthopiyo amadi hospital manungda dukan amadi chana thangnaba yoliba sing asi khongjoloi singna karigumba matamda thingjan thibana maram oiraga ana laying sokpa singgi seba tawba lakpa singna chanaba khudong thiba mayong nariba sing asi koknabagi damakta hospital complex manungda leiriba dukan sing amadi chana thangna yoli hotel sing asi thingjan rigi no haidona railway committee jenims ki maikai degi khongjoloi singda nolung singjari Hauzik paugi marakta na tender break amatang luminasi break tagi yamna tuna hanjarake SKTV news pu mityang taduna lebiyo SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare
local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक की मतुंग दामुक हन्ना तराम नोक चरी मखा दाबा पाउ पिजरी Tronglaubi thogdok pu yaningdaba phongdoktuna ngarang numidang Thobal district ki Nongpok Sengmaida masing yamlaba maira paibi singna maira gi khongsak chatkre Nongpok Sengmai ingaurog hizam khunau sikhong ukhong sang sikhong kaithel na chingba tongan ba khul singgi masing yamlaba maira paibi singna ngarang numidang pung nipan lom tabada Nongpok Semai gi nesa lampak ta pullaba matung maira gi khongsat adu mafam adu dagi chatpa hokhi khongchat adu gi matang da maira paibi amana haikibada ngarang gi Tronglaubi gi thogdok adu mama oibi makta thamoy yamna sokpa amani thodok adu yamna pende asigumba mioi bagi lamchat nataba sanga gi lichat chatpa micham nupi angang da khut thaba kuki narco terroristing state amadi India lengak na matik chaba chairak pigadabani lengak na makha tana combing operation chathaduna chainaba sing fagat kadabani amadi chairak pigadabani haiki NRC sanadringaida census haibadi mikok thibagi thaba se hanna chathabiganu haina India sarkar amadi Manipur government ki maiketa hanna ekoi amuka hanna nolukna hajari matungda masuguma thaba se mission prajat or lebe thaba se tawbidana ba haina hajari सब हाथ पर CRPF प्रजा हाथ पर कुकी टेररिस्ट पर पंगना Bishnupur district ki manung channa Tronglaubi da ngarang kuki militant singni chingnaba singna bom kapsilakpada pikliba machin mawpa leikhidaba thodokpu Maitai Alliance na akan mamong da yaning da phongdorakli lobasina thadoraki bacherolamada mari leinaba authority na thodok asigi matang da kupna thizinduna chaba thabak laukhattuna chenaba sing chairak pigadabani miyoiba khunai gi mathakta chathaba asigumba hingsa gi thawong sing aikhoina punna thengnaminaba changi loinana leikhi